हौजिक उख्रुल चथरीबा मंगारक सुबा स्टेट लेवल सिरोय फेस्टिवल हौदोकपगी पाउ लौब चतखिबा पाउमी सिंगदा सेक्यूरिटी फोर्स सिंगना चथखिबा थवोंग अदुबु यानिंगदबा फोंदोक्तुना कोकोमिना ngarang amasung ngasi ahing nongyai manipur pumbada kaukiba pung nifunipan gi general strike Thoubal district tasu chathari general strike asina maram oiraga district asigi miyam gi punsida chawna akaiba pikre lambida general strike saugotpa miyoi sing thoktuna achat awok sing thingbagi thabak chatharabasu pung nifunipan gi general strike saugotladuna district asigi Thoubal kaithel yaripok tampha kaithel yaripok new market wangjing khongjomna chingba maru oiba kaithel singda porfam phamna khide dukan sing thonglona ki district headquarters da samnaba lambi singamadi district asiga state ki konung Imphal ga samnariba lambi singda lanai gi gari khara chatna banatana passenger service tawriba makhal khuding gi gari sing chatna khide district headquarters da mahusa gumna miyam sing lakna khide mahai loisang sing suti thadok na khibaga loinana bank sing thonglona ki pamdaba thodok sing thoktanaba security singna mafam kaya da ngak senduna laina ki I learned.